Manipur mioi taraga nipan nauna ngasi positive oiba thengnare hairi amaromdana Kangpokpi da national highway thingjillaga Kuki singna rally sakre maite amasung Kuki gi marga thokliba kangluki rang asigi manungda tongan mafam satakhiba mihat mipun amasung crime kya da senabagi damak NI na Kuki lusingba kya mathang fogalakgi mayokta ngasi committee on tribal unity kotuna national highway thingjillaga Kangpokpi da rally sakre Kuki nupi amasung nupa singna lambi sona tholaktuna rally edu saruk yaki NI na Kuki lusingba singi mathakta case lakhotpaga loina makoina fariba khudakta lepkadabani Kuki miyo amata phaba yaroi makhoi dama aikoina lepkani haibna sing tongan ba slogan sing law khongdun rally edu sakhi amaram dima ha sauda sing ning khairak padigi Manipur yorokada truck sing palaga laide matam sanga lambi da palakpana broiler rising kya sire mari lainaba sing na miyeng sangbiu mayang imphal kendra gi manungsana leiba mayang imphal konchak makhalai ka gi yimsing ising sakhutpa ithai lokul ning thina leitabana ising thumjingkhre mari lainaba sing na miyeng sanghaningi haina yum thumba yawa RK Robin kowa miyo amana pawmission phongdokre mangna makha taraduna hauji ising thumli basi sei khudingi nungju tha lakpa matamda anirak natragan ahumlak thumi ising thumjing khibadagi leiba yadabana sangon lei yum leiba yadriba si local MLA natragana mari lainaba sing miyeng sanghaningi ising thumjilakpana maram oiraga ana ayek yarakpadagi amaromdana English singaniga kunga mari kunga manga gi best KBK award Manipur KBK thobal na takri salibasa English singaniga kunga mari kunga manga gi oina best KBK award Manipur KBK thobal na takri loidana best innovative farmer award Kusi Gaurav su KBK thobal gi progressive farmer akoizam devena phangri manasingasi ngarang Meghalaya gi umang na pangtokiba ICR Agricultural Technology Application Research Institute Zone Taretigi Mapan Sub Foundation Day Thoramda Meghalaya gi Agriculture Minister Dr. M. Amparin Hingdoha ICR ATARI Zone 7 Meghalaya gi Director Dr. A.K. Amohanti Amasum India Council of Agriculture Research New Delhi gi Assistant Director General ADG Dr. R.R. Barmana KBK Thawalgi HODB Senior Scientist Dr. Zasramni Sarang Themamadi Akoizam Debiana Kusinarakibani Yudkiabu Agri Business Venture the Puning Thawatpa Akoizam Debian activities Kiabu Sakang Dunamasum Farming Communities in Gimarakta Role Medal Amapoina Sakang Bidun Award Spirak Manadi CBFC na Manipur Government da Cinematography Act 1952 mapung phana satna hanana bakhangalakre Guwahati da ladiba Central Board of Film Certificate CBFC Regional Office na Manipur Government da Cinematography Act 1952 si mapung phana enforce tawna bakhangalakre miyam da state asida puthokliba film video ama sumari lenaba content singi da Cinematography Act 1952 enforce tawna madi Certificate launaba Guwahati da laiba Central Board of Film Certificate ki additional Dipankar Gogoina Manipur gi Chief Secretary da tharakhiba chirol amada hairibana CBFC hairiba si film amasum visual content sing miyam na utpa yare haibigi certificate pinaba laiba amata ngairaba authority ni Guwahati da laiba CBFC gi regional office asina Manipur yauna awanang puklamdam sing da puthokliba film sing asi yengsinbagi thabak tawribani Maram aduna Manipur puthokliba film video advertisement trailer promo video music video album amadi atai visual presentation sing miyam na paktak na utringai gi mamangda CBFC gi certificate lawgi tangai padabale hiramasigi matang chief secretary na mari lainaba district administration sing da instruction issue tawduna certify tawdaba content sing utpada athingba thamgadabani Cinematography Act thugai ba haibe non available offense ni amasum legal action lokhat pi yai haina chiroladuna mayek singna palakhi Kangla Pau gi editorial ma'am na thamjari maikai kya digi apun bagi saktam thugai na basing narakpa Khanapuk Asia gi leibak singi manungda maning tamba leibak singi manungda ama oiriba adungai Kanglai Pak ngasi gi Manipur miyam na sahi lising kya gi mamang nagi nungsi sanan apun bagi saktam ngaktuna lakli Manipur na ningthau pan ba maning tamba laiba oirakhiba matamda pan khiba ningthau rel singna masagi maramdam gi maning tamba ngak senbadagi hinduktuna ngamkhai gi pak sawbi arepa asi leramdi Hauzik laidiba ngamkhai asidigi hendokna pak sawbo irami maning tamlakhiba Manipur gi pak sawbi ngamkhai edu
थादोक्तुना हौजिक लेरिबा ngangkhoi asida leirakhibagi maramdi lengak longi thawai pangbada hena khudong chaba leinabagi damangni adobi english singa magasama panga nifuga mapanda maning tamlakhiba manipurna india gi phiba nungda namtin tension khibadagi apunba india gi makara lengak longi thawai pangduna state asida mausadagi tongan tongan ba miyoi kanglup singa puna nungsi sanana tangdu leitana leminarakhibani Manipur ningthau panba leibak oiringai matamda kanglup furu amatana apunbagi saktam thugainaba honabagi mami tarakhidaba adu hojikti apunbagi saktam thugainaba honarakhibadigi tangdu leitadaba phibam ama oirakliba si lebakthibani apunbagi saktam thugainaba honariba kanglup singi manungda yelaumi oiriba tangkhul kabui Zeliang rongi kanglup singbu naga hairaga hena khangnariba singna Nagaland da yumpham thonba lalhaurup NH yana yauksin maning tama Nagalim semnaba pandamdagi Manipur gi manungda naga singna namna khundaba mafam sing yauna Assam Arunachal Pradesh gi manungda naga singna khundaba mafam sing yauna maning tama Nagalim semnaba demand tawri lahalo basina India lenga anigi marakta nongmai kapal lepnaba ceasefire Manipur gi manungda susatnabagi yanaba lerakibadagi miyamna haunaruba madi haina ruba tawduna June 19 haurakhiba ihauda maihaulang misi minathoki Manipur gi miyamna apunbagi saktam kaiba yaroi lamdam asida laiminarakhiba yelhaumi kanglup sing ama toina nungsi sanana laiminagadabani haiduna mitai singna maru oiba thaudang lawduna lakhiba sera asida logi wangbada Indo Myanmar ngamkhai lana sangsilakhiba Myanmar based laholu kharaga maram zadana laingaka suspension of operation sign tawnakraba matungda khanghaudana haukiba sahi English singaniga kungo humdagi me humdagi Manipur gi apunba saktam thugainaba landarakibagi wathuk asi ngasi phabu operation proper ngamdaba ngamdana lairibase lebakthibani Manipur gi apunba saktam thugainaba honabada manungi miyoi khara amadi immigrant migrant singi maraktagi pirakhiba safu sing lairi masi karitagi oirakhibano haiba tarabadi state asigi singa masum tamda manab state land law laitaba amadi apunbagi saktamda singnarakpa sing matam sana lakshindana ba honadabadagini adongai nation asigi lengak longi thawai panglamba ining thauksinggi matamda mapana masu manunggi oiba miyoi singi maraktagi apunbagi saktamda singnarakpa matamda matam sana lakshinduna serak pibigi thabak sing lokhatpaga loinana para tambibadagi lengaki mayukta kanamatana singnaba ngamlakhidi ningthau singbu miyamna laigi thakta pukhatuna awangma thakta ikai khumnaba utpa amadi ining thaugi yathang lekha tahan phadi haiba asetpa thajaba thamduna ningthauna piba yathang sing soiphadana thabakta pangthokpagi satnabi lerakibaduna lengak lon asoba mating oirami masimangna miyamna yeknaba singa lanthingnaba amadi semga sagatpagi thabak thoram singda amatto oina saruk yaminaba ngamba aduna mapangal kanba laibak oirakibani aduba hausik lairiba democratic oiba miyamgi laingaki matamda miyamgi marakta lerakhiba apunbagi pangal mangsilakliba sigi maram karigino haibadu nainaningai oi Manipur ningthau panba leba oiringe matamda apunbagi saktamda singnarakpa khudima maithiba piba ngamlami miyamgi laingaklo leirakhibadagi apunbagi saktamda singnaba ngamlakliba sigi maram karigino haiba kanglapau editorial memna thamjari nungairaba paujel Bio 360 NEET Success Center ki second batch NEET Biology regular course plus test series ki admission haujari NEET 2025 ta mark sahum natragana sahumgi mathakta phangkhiba satrasing amasung IDP students singgoina akhanaba offers pizari special feature khara hairabada regular test series printed study materials affordable tuition fees PYQs amasum expert curated question analysis ni khudongchaba singa silobi hau lakli bazun gi tang kunthra english singa ni kunga manga dagi class haujaragani akupa marol gi dama haujumak pau phobirau khogi contact number di 8575587677 natragana khogi address hodam lerak masin opposite Kaisampat oil pump da lakpiduna akupa marol khangbiu